Ahanbamaktada Zai Praba Numit Asibo Pibiba Ipai Shol Puthagatjari Madi Ngasi Teinem Village Thoram Asdalak Piriba Praya Pum Namokpo Prabhu Jisu Gimingda Salam Tawzari Ngasi Teinem Sanaulong Teinem Women's League na Sinbilang Biduna Pangthok Liba International Women's Day 2023 Amadi Culture Day ki Thoram Asida Guest of Honor Oina Lingchin Biriba Sri Timting Ngasangwa IPS Inspector General of Police Zone 1 and Director of Fire Service Government of Manipur Amadi Special Invitee Srimati Kepstini Satshang Teinem Yola Village Authority Just Leaders CSO Representatives Special Invitees Marup Mapang Media Friends Pumnamakpo Anbamak Tada Harau Tayamba Fongdok Jeri Sahi Asige International Women's Day Gi Oina PB Riba Theme Asi Digital Innovation and Technology for Gender Equality Amadi Ngasige Theme as the Ekhoina Ningsing Bayai Prithibida Powerba Nepalena Karihai Aingonda Apaba Ima Amapiu Piu Prithibi Joy Doge Masina Takliba Mama Haibasi Hwaidagi Yamna Maru Oi Nupi Khuding Mak Nongmadi Mama Haibado Oirakadori Bani Maram Aduna Nupi Khuding Makna Tungi Apaba Generation Amagidamak Apaba Mama Oibatai Hujik Paliba BJP Sarkarna Litoba Sarkar Asida Honorable Prime Minister Narendra Modi Jina Nupi Haibasi Yambangna Jinkhatpani Women Empowerment Haina Mana Nupi Shikaya Respect PB Ngasi International Women's Day da Teinem Village da Lingshin Biriba Ichin Inaw Ima Sing da Haijaning Badi Nupi Haibasidi Mi Oiba Kunik Pagse Nupi da Giporak Pakaktani Mama Haibasidi Ma Haibasidi Ehoigi Yamna Powerba Napoleon Haibadona Apaba Ima Ama Pibiu Pilthibi Bo Joy Toge Haibasina Loina Ngankrabani Maram Aduna Mama Apabana Chawkhatpa family ama puthok pangami chawkhatpa state ama dasu magi country chawkhatpa country ama hoina ba hotna badasu nupi na achoba thorang lori ekhoi manipur da hairak pa matamda nupi haibasidi kadong Prithibi gi kadai desu leideba Ima Market Nupi Lan
Manipur se yamna sana leibak haibadona yamna nungaiba sana leibak shiroi haibada ekhoigi ukhrul da shiroi lili le prithibi manungda kadai da su leidaba sangai haiba kan da su sangai si kadai da su leidaba ekhoigi Manipur da le nungaiba sana leibak da pali ba haiba sidi ekhoigi thor isol gi thojani haiba su ngasi phongdok ningi nupi sina yum amada macha sing si yengkhat lakpada educated oiba isol khangba mi si thigat lakpa matamda afaba mama na family si afaba mama na macha sing si jok khatlega pali bakhaktani maram aduna ngasi aina haijining badi ekhoi amatani we all are created by God. Disrespect to women is disrespect to God, our creator. Haijaninge nupa sing mayam su nupi dike pokhaktani aduna nupi si usip pigunu haibasi ngasi asida leiriba Teinem Village da thorap asida lakpiriba pum namak pusu aina haijaninge ekhoina Manipur si chawkhat hansi hairabadi nupi khoi gi khutta lei karigino haibada ekhoi guest of honor na already pan lakre peace harmony haibasi nupi sing da lei haibadu ekhoina phat ba wa khan si thadok rega aphak ba wa khal lord da chatlega ekhoi iramdam si shemba hore si haibasi ngasi asigi mafom da haijaninge ngasidi nupi singna nupa na toba ngamba pumnak ekhoina su toba ngamre hiram khuding makta nupi yaudrebadi mapung phaba haibadu oide function ama leiba mafom dasu nupi yaudregadi mapung phadabani family dasu mama leibdeba family do yamna khitna bani mama haibasidi ishol na piba mama haibasidi yamna tangleba ekoi prithvi si men dominated ekoi gi India si then men dominated country ni hairiga su haiman ba thokloi maram aduna nupi haibasidi ngasi asida yawba nupi singda in haijaning badi ishor yauna ekoi imung si yengkhat pa matamda society da su contribute to bajai state as well as the country ekoi gi khutale zengthi na ba hatred asi thadok lasi nungsi chana na leimin na si asai ekoi chak cha ba matamda aina palakpadu panlambadu hairapmadu punsi si kayam kuina hingadobano ekhoi gi leifom haibasidi only temporary ekhoi mayam chakadobani we will all go to the same destination ado ekhoi khuding makna ishol gi mamangda ekhoi gi testimony si report si pigadobani are we ready to give a good report to Jesus haibase ngasi aina question hangninge ekhoi na chatkhiba matam adum jeng na chatlabadi mamang da kri lebra ekhoi na uba phangoi maram aduna ngasi gi international gi women's day asida eno asi khudong chaba lorega request toning body let us forgive and forget
Past is past, gone is gone. Let us not look back. Let us look forward and march together. Haibase. Message thamningi. Aina paiba department se. Textile, commerce and industry amadi corporation ni. Astada education da lom da so ekhoina chawkhat thorang haibasidi education ni. Education leidrabadi grassroots level si development gi grassroots level di education ni. Education leidrabadi mi oibase kari togedra ignorant oirabadi ekhoise mi na chawkhat matam na ekhoise we are always behind oibanina ngasi ekhoi mafam asida lakpiri ba ima event sing na icha sing si phaina education pibirega ishor jauna education pibirega sports lom dasu entrepreneurship dasu government service kakta na hingba yaroi ishor na piba talent adu loi namak le adu sijin narega hujik eina pairi ba department asida cooperation desu hujik dinahan chathi ba BJP 10 da NCDC na piba akhoi ICDP do central government da pada even 2000 crore phau ma koina pbge haibani adubo complete toba ngamde banina matams overlapping oi khriba adubo handak nahan chatpada honorable home minister na laibok phaba mana cooperation department se pairega ekoi mayam all india ge state khuding mak korak rega eina request to basidi ICDP do muthat piganu amukak hingat piu haina eina haibada laibok phaba masina pigri gi ngasi breeding oina ekoina jok raga supply to ba ICDP the pibadi 25% ni subsidy se hujik de national livestock haina pigri gi damak si 50% subsidy pibi gani haina makoina proposal thangal lo haina nahan ekoi chatpado hojik di makoina aja abo piraga ekoi gi department da government of india na cooperation department ekoi da ministry na chithi tharakhre maram aduna nakoi ganda leiba DCO district cooperative officer nakoi khut samnarega kari to ba yabra adusu lo khatna ba hot na biu amadi skill development training district wise da torakani adu matam da so nupi sing sina responsibility pobirega lobirega mayam si training to hanse maram di entrepreneur ekoina isona piba talent ase asida so ekoina mayam to bangami phi sabana so hojik ekoi government of manipur na ekoi handloom handicrafts ma pan dege bot si loba to rasi ekoi gi handloom handicraft dege kano to rega college school da supply to ba hogan haina cabinet na so approve to khrabani na eina ngasi haijaning badi district Ukhrul District na so nokoi de so handloom handicraft yamna cooperation ge makhada leba handloom handicraft yamna chawi adugo Ukhrul sing city yamna thona su phai achap su ja simlega engon de so semper pirga in so mayam chai chahowi marab aduna nokoi na sigi khudong cha ba lo birega food processing hai ba so egi makhada lebani aduga training skill development gumba sina interest kra pibirega khunja sing si awareness program si linkhat lega BJP trap de su mahila sing su la ngasi si jawrok kan hai batha jai nakoina kari to ba yabra
department officers sing khut samnarega hunasi more than almost 1000 household lebanina asida kari toba yabra aina nakoina su hotnarega aina su mateng piba yaba loina mateng pangbigani haiba su lauthok chaninge amadi ngasi request toning base ei lakpa matam sida usi loina jan tharega leikhre asidi tobi ganu aina hunja singda request to janinge maramdi upambi asina ekhoisi fresh air aduga ekhoina thakpa isingchu makhoidege upambi dege phangrakpani ekhoina dum ujan tharegadi ising thakba su phangaroi aduga ekhoigi manipur se ayamba si forest na cover to bani na ekhoina nungsit asing base phangbani na ekhoi isol na pibo upambi se maram leina leibanina free air fresh air aduga ising piningai isol na sim base loina maram leina pibi bani na ekhoina mi oibasina jantha basi tokrasi haibasu request to janingi aduga lam ekhoina chingda mei tha basi su very polluted ekhoigi nungsit se jamna pollution leiba nungsit ama pirak pani aduna mi oibana ekhona isol na pirak pa pot ase adum ekhona respect tona respect leina leiharraga ekhoina jan thadabi aduga mei thadabi tawragadi kayam nungai gane ekhoigi iramdam si yam nungai ba ateiram du su chana deba maram aduna delhi lomdagi kolkata lomdagi milak pamatamda manipur si adum leining bani makhoise aduna ekhoina isol na mapam sana leibak ima isol na pibi riba iramdam si ekhoina protect tawraga kari toba yabra isol na piri ba talent mayam dale ekhoi ok jok basi training lode pok anga oiri ngei rige adum ekhoi heraga lakpani asi gumba talent se si yena se haiba se su ngasi request tawjaninge aduga ekhoina Christian hairaga let us set a good example to non-believers kadai de lakidra love ngasi International Women's Day da nupi singda let us be a peacemaker imung umada so dum khatna ba chaina ba silei de banate adubu ngasi degi International Women's Day ngasi gi numit degi hona let us be a peacemaker between all the community ekhoi chingda palli ba chi inaw sing si ayamana Christian oya adubu ekhoi na utka do ba se karino Prabhu Yeshu na kari tambi ekhoi ni Bible se follow to matamda kana na su aran ba to roi jealousy le roi khatna ba le roi ushit te ba le roi minung si aduna it will cover up everything aduna love hai basidi no pising sina thama pan si mapugda umda carry toraga pogli ba khaktani aduna no pising gina minung si khangbani minupi si gi minung si sina ekhoi gi Manipur pa ekhoi gi ramdam sida shanti purakani hai basi nupi sing sina ngasi degi hogat lega shanti punaba da lingjin manna shanti purak na bada thabak shubin na si hai basi thamjarega aroi bada ina haijaning badi ngasi memorandum pibiriba Teinem sanawlong na pibiriba office hai basidi office ana bagidi adum development na kare
fund si laktabani aina amadi to bi ba yang ngamgani common facility center haina saragadi hojik common facility center saba egim BJP 10 gi matamda saba se ei inauguration to ba chatle jingmu matamda kitchen leite toilet gumba leite kitchen ga toilet hai basi necessity ni aduda no ba aina DPR sahali room su khara chawba aikoi gi handloom handicraft sanaba phi sanaba tailoring to na ba khara chawna to biyo paisa jam sunu karisu kaide adubo tobu tawrebadi mapung phana tawsi haina aina manit ko engineering ge shelda makhoi si koraga DPR sahan ba horebani ekhoi gi Teinem Village so common facility centers amasi sahallaga extra room amadu khara chawna to hallega adu office da hongba yagedra natrega na khoina ari base khoi lo thokning de repairing to ninge extension to ninge hairbeso kari mechanism lebra khoi ngangna rega hot bu hot narebadi ngam de ba kari su leidebani khoi hot na minarega kari to ba yabra to si aduga common facility centers di hun si chawbani na ama piningi aduna na khoina mafom si ekar amagumba darkar le ekar amagumba sina khoina DC da na khoina DC kourega ko hunjagi ningthau sing na khoi da haibani na khoi DC ga tanarega lamna na khoina pibirega egi director da industry gi director trade commerce and industry gi director da lam si common facility ki damak ekhoi lam ase ekhoi donate to we haiba amasi pibirak rabadi mathangi proposal si lakpam hujik proposal to basida ei jawhan gani haiba wahi khara si haijarega tensinjari adu gasi ge organizing committee se ina so khara contribute to ninge organizing committee ki chairman du lagrega asese aina kano contribution si accept to view aroi bada ngasi Teinem Sanawlong Teinem Women's League na kaya rakra makhoi si fund so hay lake assembly matam na so lake to ba mi group ahum mari ni ngasi ge International Women's Day da kurina ase khat bo hi hom bidang bo fund su to ba makhoi una ba su lake haina ba maram di asigi Teinem gi si aina yes hai ba se ma aina promise to ba ma le khrebagi egi DIPR ge press kana so meda masita chat kira chat roidra last year age at pani imfar ge meite nupi sing na to ba adu the chief guest oina ingon da ko rak pang handak su to bio haina ko ba adu AD I am already engaged haina ina WhatsApp da su reply to bi che thi su ira anuga makoi na ngasi tang ni pan natrega so tang tramari da hairega mi group ma ngai duna leye chat kira chat roi da tang tramari gi di tambang ngam ponte dung khoi na nungsi bi rega ichin inau Teinem Sanawlong haibna Sanawlong na ebo nungsi bi rega mapam masida nungsi na bubule re badi thap su thap te da lambi su yam nungai adani asi khun an nungai ba khun ja sing si ubada yamna nungai aduna khoi mayam na egi phi hapagi da mak da su mayam bu thaga chari asi di egi phi ni ko tangkhul gi na te egi ni do organizing committee gi chairman du lakpirega aduga asai dance culture dance to sing shu yamna jingbada yam phaje egi harauba yamna appreciate to be duna aina give kara cha thak ningai pijaninge makhoi shu lakrega leader du lakrega asi shu accept to be you